Manipur Peace and Integrity MAPI Council gi kunmangar suba mapok kumon ngasi Manipur Press Cup ta pangthokkhre. Thawr aduda sauk yakhiba MAPI Council Secretary General Morangthim Netana Fongdorakpada Council asi ing lising ani ga amagi June gi tang taraga nipanda Manipur da thokhiba miyam gi ihaugi matungin Imphal East District na konba mafam singda leiriba club kaya na amatta oina punchin aduna semkhiba miyam gi oiba loop ni haiki. Mahang na makata aduna matam aduda lamdam asida leiriba yellow fruit masel gi marakta leiramba wakal leita daba amadi khaibung tabagi fibambu loop asina themjenduna yellow fruit sing amatani punna hingminnagani haibagi wakalonda apunbagi saktam saganaba honaduna lakhi. Masigi mathakta hokhiba chahi kunmanga asida loop asina miyamgi heu khuding magta saruk yaduna lakpagi mathakta Manipurgi manung hanjana leiriba chingi infam singda khundariba miyamga suhakthengnana unaduna fruit masel nuksi chanana leiminanaba thaudang lawduna lakhi hairi. Nakal amromda chahi ani helaklaba Manipurgi irang asi athuba matamda center amadi state lengakna waroshin puraknaba honagadabani karigumba irang asina makhata na chathaduna leirabadi Manipur khunai asi hena awaba khongpham amada chathiduna thogdok asi puwarida munaiduna lehoragani haina mahakna makhata ki tampakta khundariba sinausing marakta matamduda moida chamamnaba nungaitaba chingnaba madugi situation lakpadu kongna nambagi damakta MAPI Council na tongan tongan purup singsi hakhengna unarga moida phawriba mipaiba mayam dok hawbiganu ekhoi punamak nuksi chanana hingminagani haib pawjel maduma he pangthok chabani adu makha tabada tongan singi mhamsingda ekhoi loinamak ayamba tharongi urkhulgi som khulengi manung handuma phong kaya ma sachar kanda ngasi phawda ekhoi tongan purup singse ekhoi punna hingminabi wakhalon duda ekhoi konsilaga seminagani haib wakhalon du ngasi gi message ai MAPI Council gi message da pizari loinana hawjik oiriba cheyani pharakpa pharaiba Manipur gi amna khudong thiba thogdok haibtare masi ekhoi athubada ekhoi loisanba pami maroina thawram sing ase thabak sing ase ngasi gi lengai ba board center and state maroina BJP gi lenga ko singi maroiba leader sing asa wa thaudang lawba mathau tai aduga miyam si koina waman khre masi sung wahalagadi ekhoi tumda yamna wari da ekhoi masak thiba amonna ekhoi ne khapanga maroida ba adungda mangjaw mayam orakani maramadna ekhoi MAPI Council gi ngasi sigmlaba kunmanga suba mapong mi tharmasida maroina lenga ko sinda ekhoi athubada asum issue solution-dana ekhoi puna nuksi chanana sing tam amata khaidana yamna shanti leba sakapa khunai ama Manipur ma anbada ekhoi puna thogda lomin sai ba pamda ngasi gi nimse thamjari